Hi mayam, welcome back to my another vlog mayam. Ato ngasidi aigi hingon macha sigagi ai morok ke khara mange na lai. Akhoi ju maning da hingon macha khalai je bako. Jungi ngahak ngahak ki ba chaning bado hek na bain thamba. Ato sa morok su pan ba hore mayam nam tai na jangan ki bado aduni se pale du mayam. Ase chara phara ni ngasidi. Asigana leire mayam fatigom se pik tik pi bako da jumda thabnina ne bazar gi alei badu mana deba asi sidi yamna manam su yam nammi do lega haw bu sina haw bazar gi do manam khara wat leba aduna ina si se chaning na si se phoi ni horen hanjam thong bada hap to ni se asina mayam akhoi awa fatigom samaroi so haina bani ko se asi se jang kang sui daga hapa ya manam nungsi aduna si so ha khara phoi deina mayam asigana leire pudina pambi ase pudina se chaba thakpa tummi hajing dhamda jawramina ko mana masing yam toina chaina ko aduna gas ka bado nungai te na ne na si se sum chak mapan da khara khara chai mana amani khak ne mai maton se amani khak cha di asin ba ka bado khara phaiye ba ko aduna si se su khara he ina horen chaka chana ba hello chino mayam, welcome back to my another vlog mayam. Ado mayam asige gi vlog se aina dum dingi ai chaba thakpa se ucharake adu lega ai mayam da wari su kha share to okay. Yam nungai ba wari hai tare nungai ba hai ga da nungai ta ba hai ga da khangde adu mayam nungin tum hokla page mamit ka loi pom me do pom ko mayam dum wari je hero ge ko mayam ai gi changang leire adu mayam sigana leire jal muri mixture Zaina jik asema bani ado jal muri mixture har ga mayam akoi gi han hostel life te yam ninjang ana di sinju je hostel manung la chaning ba ko pina ko mana masing asang madi pusan ba yada ba ado huran na pusan la ko ja ki ba mayam do la ga mana masing pusan ba yarak ta ba matam da ko akoi na smai jal muri se sema ga na jum da gi ngari di phajana akoi ngawra ga puye ba adu ngari sing do hapa ga ko moro ka taw na yam ja ki ba da dingchang mayam yam hawi do ai se hawi nge hỏi mấy anh có cầm cho mấy coi đó đó mấy anh nói em mà đi cái hai bữa đó đó mấy em đó phải cái bạc cái bài nó hai bữa đó đó mấy em bài share anh want to share anh blog cái mấy em negative comment là bao đấy rồi em nộp lên ra cái này để anh subscriber số em giảm bên này view số em giảm bên này bạc đó là cái số negative comment cái số pi bao em Dari harau sira wakal nungai lo sira khang dia ba na lagi dua lagi blog ta ado do me lupang kan kana no maminga do ho tre kathat khare ba moi dum mai bai gi blog sam jing ning dia jang na youtube na blog kali ben to di phani kai na swan i ba ba ado me ai kai khan bi de ma gi negative comment ra mo na ngon inspire oi ba ko ga ado ka shin na te ngon da mi pong na nusi bi ni hana su leite ba ko dum jek na ba nusi bi da ba ai mo ma to da jing ning da ba mi chu dum jaw du ne ba ko ado ma su dum ba oi dum mani khali
ꯑꯗꯣ ꯑꯣꯏꯖꯁꯅꯨ ꯃꯥꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯇꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯌꯦꯕꯀꯣ ꯑꯔꯣꯏ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯐꯥꯎꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯩꯇꯩꯁꯤꯡ ꯂꯩꯗꯅꯀꯣ ꯃꯣꯏꯒꯤꯁꯨ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯄꯥꯊꯣꯔꯛꯄꯁꯤꯡꯗꯣ ꯑꯩꯁꯨ ꯇꯥꯔꯒꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯀꯩꯝ ꯃꯋꯥ ꯂꯧꯕꯤꯗꯦ ꯑꯗꯣ ꯑꯩꯗꯤ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯅ ꯈꯟꯕꯗ 3 ꯂꯥꯛꯑꯝꯕꯅꯤ ꯑꯩꯉꯣꯟꯗ ꯑꯃꯅ ꯍꯥꯏꯕ ꯑꯩꯁꯨ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯇꯦ ꯍꯥꯏꯌꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯒ ꯃꯩꯇꯩꯒꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯅ ꯂꯩꯒꯗꯅ ꯃꯌꯥꯡꯒꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯍꯥꯏ ꯑꯁ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯗꯤ ꯃꯌꯥꯝ ꯖꯥꯠ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯅꯤꯡ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯃꯌꯥꯡ ꯂꯥꯏꯅꯤꯡ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠꯅꯤ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯐꯝ ꯊꯣꯛꯇꯦ ꯂꯩꯁꯥꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯨ ꯃꯌꯥꯝ ꯃꯤꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯤꯅꯦ ꯆꯥꯅꯕ ꯀꯩꯁꯨ ꯂꯣꯏꯅ ꯎꯏꯌꯦꯕ ꯃꯁꯛꯁꯨ ꯎꯕ ꯆꯥꯅꯕꯁꯨ ꯎꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯥꯞꯄꯗꯤ ꯑꯃꯐꯥꯎ ꯎꯗꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯆꯪꯍꯟꯕ ꯂꯥꯛꯒꯦꯕꯀꯣ ꯑꯦꯡꯒꯜꯗꯤ ꯆꯥꯟꯅꯗ꯭ꯔ ꯃꯥꯜꯂꯦ ꯁꯦꯝꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯀꯣꯟꯅ ꯉꯝꯃꯒ ꯐꯖꯅ ꯆꯥꯕ ꯈꯣꯠꯄꯁꯨ ꯎꯠꯂꯛꯀꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯅꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯤ ꯃꯌꯥꯝ ꯑꯗꯨꯗꯣ ꯏꯆꯟꯗꯨꯒꯗꯤ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯣꯏꯅꯗꯤ ꯂꯩꯔꯒꯅꯦ ꯑꯩꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯣꯟꯗ ꯀꯃꯥꯏꯅ ꯍꯥꯞꯄꯒ ꯊꯥꯒꯠꯇꯣꯏꯅꯣꯗꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯗꯗꯥ ꯍꯣꯏ ꯂꯥꯛꯑꯒ ꯃꯣꯏ ꯃꯥꯅ ꯉꯝꯃꯒꯗꯤ ꯃꯥꯅ ꯇꯧꯖꯅꯤ ꯑꯗꯣ ꯑꯦꯜꯕꯝ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯅꯤꯀꯦꯟꯗꯣ ꯁꯤꯔꯣꯏꯗꯣ ꯃꯉꯣꯟꯗ ꯇꯧꯍꯟꯕꯅꯦꯕ ꯑꯗꯣ ꯑꯦꯜꯕꯝꯗꯤ ꯃꯥ ꯀꯨꯏꯔꯦ ꯄꯤꯔꯛꯄ ꯑꯗꯣ ꯑꯦꯜꯕꯝꯗꯣ ꯃꯌꯥꯝꯗ ꯅꯣꯡꯃ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯨꯍꯣꯡꯕꯒꯤ ꯑꯩꯒꯤ ꯑꯦꯜꯕꯝꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯝꯗꯃꯤꯅꯀꯣ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏ ꯗꯗꯥ ꯁꯨꯇꯤ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨꯅ ꯄꯦꯟꯗ꯭ꯔꯥꯏꯚꯇꯒꯤ ꯀꯃꯥꯏꯅ ꯐꯣꯟꯗ ꯍꯥꯞꯇꯣꯏꯅꯣ ꯂꯦꯞꯇꯣꯞꯇꯤ ꯂꯩꯗꯨꯁꯨ ꯂꯦꯞꯇꯣꯞꯇꯒꯤ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯣ ꯑꯦꯝꯕꯤꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯩ ꯍꯩꯇ꯭ꯔꯦꯕꯀꯣ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯩꯁꯨꯅꯦ ꯆꯥꯛꯉꯧꯁꯦ ꯊꯛꯄ ꯉꯝꯗꯦ ꯆꯉꯥꯡꯁꯤꯅ ꯐꯖꯅ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄꯒ ꯁꯤꯡꯒ ꯍꯥꯞꯄꯒꯀꯣ ꯆꯤꯅꯤ ꯈꯛꯇꯪ ꯋꯥꯇꯛ ꯇꯧꯅ ꯊꯨꯝꯒ ꯈꯛꯇꯪ ꯍꯥꯞꯄꯒꯅꯦ ꯊꯛꯄꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯅ ꯆꯥꯛꯉꯧꯗꯤ ꯌꯥꯝ ꯊꯛꯄ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯆꯉꯥꯡꯒꯒ ꯊꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯄꯁꯦ ꯍꯦꯟꯖꯥꯡꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯆꯥꯗꯣꯏꯁꯦ ꯗꯦꯁꯥꯁꯨ ꯊꯣꯡ ꯂꯣꯏꯅ ꯍꯥꯎꯕꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯐꯗꯤꯒꯣꯝꯅꯦ ꯂꯣꯏꯅ ꯍꯥꯞꯄꯅꯦ ꯌꯥꯝ ꯇꯤꯜꯍꯧꯅꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯅꯦ ꯑꯩ ꯉꯝꯃꯗꯤ ꯑꯦꯜꯕꯝꯗ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯌꯨꯝꯗꯁꯨ ꯈꯪꯗꯦ ꯊꯕꯛ ꯃꯐꯝꯗꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯝꯕ ꯉꯝꯗꯦ ꯃꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯑꯗꯨ ꯂꯩꯔꯒ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯨꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯊꯣꯛꯂꯛꯑꯒꯗꯤ ꯊꯕꯛ ꯆꯠꯇꯕꯅꯤꯅ ꯐ꯭ꯔꯤ ꯑꯣꯏꯖꯩꯌꯦꯕ ꯑꯗꯣ ꯊꯕꯛꯀꯁꯦ ꯆꯠꯂꯝꯗ꯭ꯔꯗꯤ ꯐꯖꯅ ꯅꯝꯕ ꯌꯥꯕꯀꯣ ꯊꯕꯛ ꯍꯟꯗꯛ ꯌꯥꯝ ꯀꯟꯕꯅꯤꯅ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯂꯣꯝꯗꯒ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯅꯍꯥꯟꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯨꯗꯤ ꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯣꯡꯃꯈꯛ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯐꯥꯎꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤꯅꯦ ꯅꯦꯒꯦꯇꯤꯚ ꯃꯣꯏ ꯄꯥꯊꯣꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯩ ꯈꯤꯇꯪ ꯃꯣꯇꯤꯚꯦꯠ ꯑꯣꯏꯔꯦꯕ ꯑꯩꯁꯦꯀꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯃꯣꯏꯅ ꯐꯖꯅ ꯍꯦꯟꯗꯜ ꯇꯧꯕꯗꯣ ꯎꯔꯒꯅꯦ ꯅꯨꯡꯁꯨ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜꯅꯤ ꯑꯗꯨꯃꯥꯏꯅ ꯊꯥꯗꯅꯔꯣꯏꯗꯕꯅꯤꯗ ꯕꯦꯟ ꯇꯧꯈ꯭ꯔꯣꯒ ꯍꯥꯏꯕꯗꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯌꯥꯝ
ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤ ꯋꯥꯔꯤꯁꯤꯡꯁꯤꯅꯤ ꯑꯩꯅ ꯁꯤꯌꯔ ꯇꯧꯒꯦꯅ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯃꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯃꯝꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯅ ꯃꯣꯔꯣꯛꯁꯦ ꯁꯥꯔꯒ ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯎꯃꯣꯔꯣꯛꯅꯒ ꯁꯤꯡꯖꯨ ꯇꯧꯕꯗ ꯃꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯒꯗꯣ ꯌꯨꯝꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯕ ꯍꯦꯜꯂꯤ ꯃꯌꯥꯝ ꯑꯩ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯤꯡꯗꯣ ꯏꯒꯅꯣꯔ ꯇꯧꯔꯒ ꯑꯩꯒꯤ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯂꯥꯛꯄꯁꯤꯡꯗꯣ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯃꯌꯥꯝ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯇꯨꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏ ꯅꯨꯡꯁꯤꯕ ꯀꯃꯦꯟꯇꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯗꯨꯅ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯅꯦꯒꯦꯇꯤꯚꯇꯨꯗꯤ ꯐꯔꯦ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯃꯦꯁꯦꯖꯇꯁꯨ ꯀꯛꯊꯠꯆꯈꯔꯦ ꯏꯀꯥꯏꯔꯝꯃꯅꯤ ꯃꯊꯟꯇ ꯀꯣꯟꯅ ꯃꯤꯉꯣꯟꯗ ꯕꯦꯟ ꯇꯧꯔꯒ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯒꯅꯦ ꯏꯀꯥꯏꯔꯛꯄ ꯀꯥꯏꯗꯣ ꯑꯩꯅꯗꯤ ꯃꯥꯁꯦ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯃꯥꯅ ꯑꯩꯁꯦ ꯈꯪꯉꯝꯕꯗꯤ ꯌꯥꯏ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯕꯦꯟ ꯇꯧꯔꯣꯒ ꯍꯥꯏ ꯅꯣꯛꯅꯤꯡꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯤꯡꯉꯤ ꯑꯩꯗꯤ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯗꯤ ꯃꯌꯥꯝ ꯁꯤꯁꯨ ꯆꯥꯕ ꯂꯣꯏꯗꯣꯔꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯅꯤꯡꯕꯅ ꯃꯁꯤ ꯕ꯭ꯂꯣꯒꯁꯦ ꯑꯩꯅ ꯅꯝꯖꯕꯅꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯣꯄꯤꯅꯤꯌꯟꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯈꯔꯕꯨꯗꯤ ꯂꯦꯝꯃꯦ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤꯁꯦ ꯃꯣꯔꯣꯛꯁꯨ ꯁꯥꯗꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯨꯛꯇ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝꯅ ꯁꯥꯡꯕ ꯕ꯭ꯂꯣꯒꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯩꯅ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯗꯥꯏꯔꯦꯛꯇ ꯐꯪꯕꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕꯁꯤꯒ ꯑꯔꯥꯟꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯗꯤꯋꯥꯂꯤꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤꯕꯗꯣ ꯌꯥꯝ ꯁꯣꯏꯈ꯭ꯔꯕ ꯃꯌꯥꯝ ꯂꯤꯆꯠ ꯆꯠꯄ ꯅꯠꯆꯗꯦꯀꯣ ꯃꯩꯇꯩ ꯂꯤꯆꯠ ꯁꯦꯡꯅ ꯆꯠꯆꯩ ꯑꯗꯨ ꯂꯩꯔꯒ ꯕꯦꯟ ꯇꯧꯕ꯭ꯔꯣꯒ ꯍꯥꯏꯔꯛꯄꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯖꯒꯦꯅ ꯈꯟꯖꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ